Kuki khutlai paiba Singda drone da attack Chatharakliba Mapham Singda leingak signal jammer Thamnaba Thourang Toure haina Social Welfare Minister Heikham Dingo na TOMTV da phongdorakli. Kuki khutlai paiba Singda ngarang numidang wairam attack Chathakiba senjam chirangda hauzik oiriba phibam yengsinba chatpada TOMTV na hangba wahangi paukhum piraduna wafam asi Minister Heikham Dingo na phongdokhibane. Minister Dingo na makata na hai ngarang kautugi phibam yengsinba chatluraga halakpada khangogdana Kuki khutlai paiba Singna amuk hanna senjam chirangda drone attack chathaduna asogapan yauhankhibane. Thaudo aduda nupi macha ama sokpadagi Ras Medicity da bukhatuna laikanakhe. Tungda nupi macha adu Sija Hospital da refer tauke. Hauzik nupi macha adu khudong thiningai oidre. Kuki khutlai paiba Singna Chatharakliba lalong ase yamna pangdabagi thawongne. Drone sizinaduna yumlakta bom thadarakpana maram oiraga khunja sing khakta natana yumda yokpa sa san fauba asogapan nangle. Thawong asi terrorist ki thawong ne Chief Minister nong thamang biren ga tanaraga matungda athuba matamda chingkhong chingya sing asida signal jammer thamagane. Hiram asigi matangda Chief Minister yauna lamdam asigi Minister amasung MLA singgi oiba mifam ama pangthuklagani haikhe. Nakalamaromda Kuki khutlai paiba Singna Chatharakliba thawong asida external aggression yaubagi mami chauna tare. TV discussion namada United States of America USA natroga China gumbagi khut choidani yaurkani haina phongdoknakhiba laikhrabanina external aggression yaura haibasi mayik sengba hengalakli haina so mahakna makhata na phongdokhe. Tariba bomsi yumda tarba matungda family du maswe adagi thangnabada leiba akhoi sangon sing tawkanda sa san bo yauna to madu masi yamna nuai tawa amu oi aduna yamna nuai te isu thamoi singna thamoi songna nuai te tawaiba thawong khoi narco terrorist Kuki singgi asingba thawong narco terrorist ki thawong ji yamna pian da thawong ma khangya ni thamni maram di paja mayam tomam samung khangdre ha ka laure ko chen chen na khang singi marak chireda Sumana attack hanjan Chatharakpasi masi pangdabagi thawongni haibana sumana thamni adu hojik masigi tawaiba thawong asideda koi Honorable Chief Minister ga tanara kana kari tawu yage maruina apaina taiba jaga jaga singsideda drone ge taxi chathara mena jammer thamba yaba thamaka da koi masi thingnabagi pambaisi koi kanna koi ngasi maksum meeting lei koi Honorable MLA sing Minister sing na pullaka Pundari meeting lay Mandu so koi kumna khanagani haina ismana thandani aduga maruina masi tawreiba thong sinmadi masidi internationally ati prithvi sinma malam sinba thuna masidi nuaibum thoi haina masi condemn tawi haina mana